ngasi numida wairam phongkiba pause degi maru oiba pau khara khangasaraga miyamda khudo tamjike maikai salai khangdana kuki sing landarakli Imphal East ki khul khara dasu nomai kapsilakre jawan ama sokle Bisnupur district ki Phagauksa Ikai police station gi Watha lambi gi larem palakol da kuki narco terrorist singna landaratuna mauna ama ngarang ayukta hat khraba matung numidang pung mapam makharam tarakpada Imphal East district ki Lamlai Assembly constituency ki manung samba yangang popi uyok singlom dagi kuki metan sing na khul kya de lepna nomai kapkre ngasi ayuk su thana popi uyok sing dagi sanasabi yangang popi uyok sing thana popi de nomai amadi bom kaya kapsin landara kre yangang popi police station manung samba saboko kunau yangang popi sati khongnang sanasabi thana popi na singba mafam singda ngasi ayuk pung tararom tarapa matamda kuki narco terrorist singna afaba makhal gi khulai sijinaduna amu hana landa chatharakpa haukre ngarang numidang pung mapalom tawdagi nongyai matung pung amarom phawba akamamongda nomai kaplakraba matung ngasi amu hana kuki singa nomai kapsilakpagi thong adu chatharakibani uyok singdagi kuki metal singna atar akam daitana kapsilakpada micham yamde hauju phawbagi oina aso apanyaude adubu Indian Army gi maha regiment gi jawan amadi oi thangba khutta nomai maruna panbadagi laikana kre kuki metal sing lamlai SC gi manung samba tonga ma khul kayada nomai kapsilakiba aduda Indian Army chamaga taraga mapan suba BSF amadi State Force ki kanguna ngak selabasu kuki sing da onsinduna nomai kapte haina kuki sing na pendaba phongdokpaga loinana kuki sing nomai kaploidaba oirabadi mafam madu thadok chatkro maikai adomgi khunja sing lanthengna sirabasu sijarage haina akamamongda mungna khairi kuki metan sing chingthakdagi bom yawnga nomai ram kaya kaptharakpa aduda mafam aduda duty tawriba security force singnasu nomai ram kharadi kapki adumapu kuki lairiba sing adu koisinduna makhoigi mathakta combined force aduna akamamongda coming operation sathaduna landaba leite haibagi waroba khunja singna pendaba phongdorakli makha tarakpa pauda kuki na nomai kaplaga maite gi khulda security force na operation chathaba yaningde morbung khunja sing Manipur de kuki narco terrorist sing na maite gi khultamna rocket launcher drone bomb yawnga nomai kya kapsinduna maite kya halabasu madugi ona taina bada security personnel sing na maite gi khulsingda coming operation chathaba se morbung maite khulgi myamna pendaba phongdorakli morbung maite khulda security singna sas operation chathaba aduda pendaba phongdoraduna mar amasing kuki khulsingdagi metal singna maite khul tamna nomai kaptana attack tawraga security force singna morbung maite khulda changsinduna thi hombagi thabak sathari ngarang pangthokiba sas operation adu tharaga morbung khulda security singna operation chathaba marirak sure asigoma thong maril tadaba michang mikhai naiba security force ki thong asi khunja singna pendaba fawi CRPF personnel singa si yarol popi school manata deploy toramlavadi khunja sing hena phagadavani adubo ona taina vada CRPF personnel singa si kuki singbongak senaba thambaga sa manare haina pendaba phongdoki makha tarapa pauda kuki na maite singba hatningba matamda hatpada center na tumina yengduna leiba pende KMWO kuki terrorist singilan asida maite amadi lamdam asida punna khundaminariba furuf singkham thengna awaba mayoknabaga loinana ngayok safuda yopangagum nomagi haningba matamda halabasu BJP na lusingba center lengangna khongrang niktuna yenglaga leiba asi kangleipak minorities welfare organization KMWO Manipur na pendaba phongdorakli lupasi ki publicity secretary Rajibna thadorapa zero amada atuba matamda kanglup ani ki irang asi losinanaba Manipur lengang no hona duna hanagum ingjikpa tangdulay tavalamdam ama ohenbiyo kuki terrorist na saiton gi watha lambigi labukta law khaw duna laibi mauna amabu kuki terrorist na nomaina katna hatki hiramasi matang da state amade center na thaba amata lokhapa udre masida natana haukiba tha kharagi mamang dasu phayeng gi manung samba kaktrukta mapamna chachabi mauna amabu kuki terrorist rocket launcher amade drone attack ta meathina hatkibani ngasi phawba hiram sing asiga mari lenana action amata lokhatana lal asi maite singna aramba ta handuna lakli
कांगलुप अनी के लाल असी चाही अमा मखाइरोम हेंजिलाकपगा लोइनना चिंखोंग सिंगादा लैबा मैतै खुलसिंग लौ उबा ngamnadrei लौ खावा याइबा हेक कुंबगा कुकी तेरोसिंग लेपतना नोमै कापसिंदुना मिचम याम हानबा होनरी इंडिया की लामी मापै मापै मणिपुर दा लाअलबसु कुकी तेरोसिंग लांदा दा उचुक योंबगुम येंगदुना लैरी थौंग असिना ताकपदि इंडिया की लार्मीसु कुकी तेरोसिंग की मिचंग दा लेपदाब्रा हाइना सिंगनादबा ngamdei अचा मिराई नायबगी थौंग असि मखाताना तौबिगनो हाइना लुप असिना मणिपुर अमदि सेंट्रल लेंगांग तक्सिलक्ली मखा तरप पाउदा नागालैंड की वफम दा मणिपुर दा खुंदारिबा नागासिंगना खुद थिंजिलकनु एससी जर्मिर NSCM-IM ना नागा ताबा स्टेट सिंग पुंचिनाबगी वफम पॉलिटिकल एग्रीमेंट याउदे मणिपुर दा लरिबा नागासिंग नागालैंड की ओइना थेंगनारिबा वफम सिंगदा खुद थिंजिंजुना हाइबा साबगी थबक तोकदबने हाइना नागालैंड की हानगी चीफ मिनिस्टर एससी जर्मिन नेशनल मीडिया ओरिबा नॉर्थ ईस्ट लाइफ दा फोंदोख्रे वफम असी पलदुना नागालैंड लरिबा मियामबो कोक ngोहंदुना नागागी पॉलिटिक्स पाइनबगी दमक नागालैंड की वांगबदा लैबा मियोइसिंगना थियोरी कया अमा छगतुना लैरिबा असी नोकनिंगी इसागी स्टेट कंजनबा इसाना अदुमक थबक तौगनी नागालैंड असी आसाम की सरू ओइरंबदगी इहान हाने स्टेट अमा ओइना सेमखिबनी मणिपुर की तांखोल की अचौबो लुप अमा ओइरिबा तांखोल नागालोंग के प्रेसिडेंट स्वारबा सुमना नागालैंड की मतंगदा वा ngangbagi मथौ तादे मा के लौसिंग अमदे एक्सपीरियंसिंग अदु मरमदम ओइरिबा मणिपुर दे नियम चुमना सिजिनाबियु मणिपुर दे लैबा नागा अमदे अतोपा ट्राइब सिंगी याइफनबा थबक पाइखतपदा चौथोकसबा फावगदबने हाने एसी जर्मिनना पल्लादुने एसेट असिगी वफमदा मणिपुर के नागा सिंगना वफम थोकते हाइना फोंदोखिबनी मखा तरकपोइना कांगलापाउदगी मारु ओइबा पाउ खरा खंगसरग मियामदा खुदो तामजिके कुकी तेरोसिंगना हंजिन हंजिना क्रिस्टियन क्रॉस युंगचिनबगी अयाबा पिराब्रा CPP-KT हौकिबा नवेम्बर 3 इबुदौ थांजिंग खुंबम लेंसिंगसांगदा कुकी नार्को तेरोसिंगना अमु हाने क्रिस्टियन क्रॉस युंगचिनलंबा असिबो कमिटी ऑन प्रोटेक्शन एंड प्रिवेंशन ऑफ द हिस्टोरिकल राइट्स ऑफ Kabru and Thangjing Hills Range CPP-KT na akamamongda yaningdaba phongdorakli ngasi committee asige general secretary Y Sam Khumana khuyek piduna thadorapa chero aman hairibadi cross mark yungchilamba asigi matangda Manipur lengakta kayarak hana wakal chero pisingki adubu ngasi phawa lengak ki makedegi kariguma thaba amata onthokpiraktri amu hana November 8 da Manipur governor amasung chief minister da memorandum pisingkiba leire ममांग सही सेप्टेम्बर 13 अमदी 19 नवेम्बर 2 अमसुंग नवेम्बर 3 तसु गवर्नर अमदी चीफ मिनिस्टर दा मेमोरेंडम पिसिंखिबा लैख्रे मरम अजना कुकी नार्को टेररिस्टना तौरिबा थबकसिंग असे सेंटर अमदी स्टेट गवर्नमेंट अयाबा पिराब्रा इंडिया अमदी मणिपुर स्टेट ना कुकी नार्को टेररिस्टिंग की मथक्ता थबक लखटपा ngamdrabra अमदी मखोइदा सरेंडर तौख्रब्रा मदु नत्रगदि एक्शन लखटपियु सेंटर अमदी मणिपुर गवर्नमेंट ना कुकी नार्को टेररिस्टिंग की मथक्ता लीगल एक्शन लौबिदुना अमदी चपचाबा चैराक लखटपिनबा कमिटी असिगी माइकेदेगी खंगनजरी हाइनासु फोंदोरक्ली।